ꯑꯍꯥꯟꯕꯃꯛꯇꯗ ꯃꯌꯥꯝ ꯄꯨꯝꯅꯃꯛꯄꯨ ꯇꯣꯟ ꯆꯅꯨꯅ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛꯅꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯃꯤꯇ꯭ꯔꯪ ꯑꯃꯗꯤ ꯍꯦꯂꯣꯏ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯏꯕꯤꯔꯛꯄꯅ ꯌꯨꯅꯤꯁꯟ ꯂꯥꯏꯈꯨꯔꯥꯝ꯫ ꯊꯥꯏꯅ ꯉꯜꯂꯤꯉꯩ ꯃꯇꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ꯫ ꯑꯆꯧꯕ ꯏꯄꯥꯛ ꯑꯃꯒꯤ ꯃꯄꯥꯜꯗ ꯅꯤꯡꯊꯧꯅ ꯄꯥꯟꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯅꯤꯡꯊꯧ ꯑꯣꯏꯗꯨꯅ ꯄꯥꯜꯂꯤꯕ ꯃꯤꯁꯛ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯄꯥꯝꯍꯩꯕ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯂꯩꯉꯥꯛ ꯁꯥꯁꯟꯗ ꯌꯥꯝꯅ ꯍꯩꯁꯤꯡꯕ ꯅꯤꯡꯊꯧ ꯑꯃꯈꯛꯅꯤ꯫ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯕ, ꯃꯤꯅꯨꯡꯁꯤ ꯌꯥꯝꯅ ꯆꯥꯎꯕ, ꯑꯗꯨꯒ ꯋꯥꯈꯜ ꯂꯧꯁꯤꯡꯁꯨ ꯌꯥꯝꯅ ꯂꯩꯕ ꯅꯤꯡꯊꯧ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯂꯩꯄꯥꯛ ꯑꯗꯨꯕꯨ ꯅꯤꯌꯝ ꯆꯨꯝꯅ ꯉꯥꯛꯇꯨꯅ ꯄꯥꯜꯂꯝꯃꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯇꯝ ꯑꯌꯥꯝꯕꯗ ꯇꯧꯒꯟꯕ ꯊꯕꯛ ꯑꯁꯤ ꯂꯥꯏꯔꯤꯛ ꯄꯥꯕꯅꯤ꯫ ꯄꯥꯔꯤ ꯂꯥꯏꯔꯤꯛꯁꯤꯡ ꯑꯁꯤꯁꯨ ꯑꯅꯝꯕꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕꯒꯤ ꯉꯥꯛꯇ ꯑꯣꯏꯔꯝꯃꯤ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯤ ꯑꯃꯈꯛ ꯂꯩꯔꯝꯃꯤ꯫ ꯃꯃꯤꯡꯅ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯤꯔꯟꯗꯥ ꯍꯥꯏꯔꯤꯕ ꯃꯤꯡ ꯑꯁꯤ ꯃꯍꯥꯛꯅ ꯄꯥꯔꯤꯕ ꯂꯥꯏꯔꯤꯛꯁꯤꯡ ꯑꯗꯨꯗ ꯌꯥꯝꯅ ꯇꯣꯏꯅ ꯁꯤꯖꯤꯟꯅꯕ ꯃꯤꯡ ꯑꯃꯈꯛ ꯑꯣꯏꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯤꯡ ꯑꯁꯤ ꯃꯥꯅꯁꯨ ꯌꯥꯝꯅ ꯄꯥꯝꯖꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯝꯃꯤ꯫ ꯃꯤꯔꯟꯗꯥ ꯆꯍꯤ 3 ꯈꯛꯇ ꯉꯥꯏꯔꯤꯕꯤ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯍꯥꯛꯅ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯃꯥ ꯑꯗꯨ ꯇꯥꯏꯕꯪꯄꯥꯟ ꯑꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯝꯍꯩꯕ ꯑꯃꯨꯛ ꯍꯟꯅ ꯅꯨꯄꯤ ꯊꯤꯈꯤꯗꯦ꯫ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯒꯤꯗꯃꯛ ꯄꯥꯝꯕꯣꯝ ꯇꯤꯡꯗꯨꯅ ꯅꯥꯎꯌꯣꯛ ꯅꯥꯀꯣꯟꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ꯫ ꯅꯣꯡꯃ ꯄꯥꯝꯍꯩꯕꯅ ꯃꯥꯒꯤ ꯐꯝꯐꯝ ꯑꯗꯨꯗ ꯐꯝꯂꯒ ꯃꯤꯇ꯭ꯔꯪ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯗꯨꯅ ꯂꯩꯔꯤ꯫ ꯃꯗꯨꯗ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯅ ꯆꯪꯁꯤꯜꯂꯛꯏ ꯑꯗꯨꯒ ꯃꯄꯥꯕꯨ ꯌꯦꯡꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯣ, ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛꯂ ꯄꯥꯔꯤꯕꯗꯣ? ꯀꯩ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯌꯥꯎꯕꯒꯦ?" ꯃꯆꯥꯒꯤ ꯃꯈꯣꯟ ꯇꯥꯕ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯄꯥꯔꯝꯕ ꯂꯥꯏꯔꯤꯛ ꯑꯗꯨ ꯊꯛ ꯈꯣꯝꯖꯤꯜꯂꯤ ꯑꯗꯨꯒ ꯃꯅꯥꯛꯇ ꯂꯩꯕ ꯎꯒꯤ ꯎꯄꯨ ꯃꯊꯛ ꯑꯃꯗ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯅꯥꯛꯇ ꯂꯦꯞꯂꯤꯕ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯕꯨ ꯌꯦꯡꯗꯨꯅ ꯈꯨꯝꯂꯛꯏ, "ꯏꯆꯥꯅꯨꯄꯤ, ꯉꯁꯤ ꯄꯥꯕꯨꯡꯅ ꯄꯥꯔꯤꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯁꯤ ꯌꯥꯝꯅ ꯉꯛꯈ꯭ꯔꯕ ꯖꯥꯠꯅꯤꯗ꯫ ꯑꯩ ꯍꯥꯏꯒꯦ, ꯅꯪ ꯃꯨꯟꯅ ꯇꯥꯎꯀꯣ꯫ ꯃꯐꯝ ꯑꯃꯗ ꯏꯊꯠ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯃꯔꯤꯃꯛ ꯑꯆꯧꯕ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯗꯨꯅ ꯂꯩꯕ ꯃꯐꯝ ꯑꯃꯈꯛꯇꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯃꯤꯇ꯭ꯔꯪ ꯍꯩꯕ, ꯂꯥꯏꯒꯤ ꯃꯇꯤꯛ ꯃꯒꯨꯟ ꯆꯦꯟꯕ ꯅꯨꯄꯥ ꯑꯃꯈꯛꯅ ꯌꯥꯝꯅ ꯇꯝꯊꯤꯕꯤ, ꯐꯠꯇꯕꯤ ꯅꯨꯄꯤ ꯑꯃꯒꯤ ꯊꯋꯥꯏꯕꯨ ꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯁꯤꯅ ꯌꯥꯝꯅ ꯅꯨꯡꯁꯤꯕ ꯃꯤꯁꯛ ꯑꯃ ꯂꯩꯔꯝꯃꯤ꯫ ꯃꯤꯁꯛ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯃꯤꯔꯟꯗꯥ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯃꯤꯔꯟꯗꯥꯕꯨ ꯐꯠꯇꯕꯤ ꯍꯤꯡꯆꯥꯕꯤ ꯅꯨꯄꯤ ꯑꯁꯤꯅ ꯍꯥꯠꯇꯣꯛꯈꯤꯔꯝꯃꯤ꯫ ꯃꯥꯒꯤ ꯅꯨꯡꯁꯤꯕꯤ ꯃꯤꯔꯟꯗꯥꯕꯨ ꯍꯤꯡꯆꯥꯕꯤ ꯑꯗꯨꯅ ꯍꯥꯠꯇꯣꯛꯈꯤꯕꯒꯤꯗꯃꯛꯇ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯍꯤꯡꯆꯥꯕꯤꯗꯨꯕꯨ ꯐꯥꯔꯒ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃ ꯂꯩꯇꯕ, ꯇꯥꯏꯕꯪ ꯀꯅꯥꯅ ꯆꯪꯅꯗꯕ ꯏꯁꯤꯡꯅ ꯀꯣꯏꯁꯤꯟꯕ ꯏꯊꯠ ꯑꯗꯨꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤꯕꯅꯤ꯫ "ꯑꯣ ꯃꯤꯔꯟꯗꯥ, ꯅꯨꯡꯉꯥꯏꯇꯦꯀꯣ ꯄꯥꯕꯣ꯫ ꯑꯗꯣ ꯃꯁꯤꯕꯨ ꯀꯗꯥꯏ ꯐꯥꯎꯕ ꯑꯁꯦꯡꯕ ꯑꯆꯨꯝꯕ ꯑꯣꯏꯔꯝꯒꯅꯤ? ꯃꯗꯨꯃꯗꯤ ꯏꯄꯥꯅ ꯍꯥꯏꯕ ꯉꯝꯗꯦ꯫ ꯃꯤꯇ꯭ꯔꯪꯅ ꯇꯧꯕ ꯄꯣꯠ ꯈꯨꯗꯤꯡꯃꯛ ꯎꯕ ꯉꯝꯕ ꯌꯥꯏ, ꯎꯕ ꯉꯝꯗꯕ ꯌꯥꯏ꯫ ꯌꯥꯝꯅ ꯍꯩꯕ ꯃꯤꯇ꯭ꯔꯪ ꯇꯧꯕ ꯃꯤ ꯑꯃꯅ ꯇꯧꯕ ꯑꯣꯏꯔꯕꯗꯤ ꯀꯅꯥꯅꯁꯨ ꯎꯕ ꯉꯝꯗꯦ꯫ ꯃꯁꯤꯅꯤ ꯉꯁꯤ ꯑꯩꯅ ꯄꯥꯔꯝꯂꯤꯕꯁꯦ꯫ ꯄꯥꯕꯣ, ꯉꯁꯤꯗꯤ ꯀꯀꯥꯅ ꯑꯩꯒꯤ ꯐꯖꯕ ꯐꯤꯔꯣꯟ ꯐꯨꯔꯤꯠ ꯃꯌꯥꯝ ꯑꯃ ꯂꯩꯕꯤꯔꯦ꯫ ꯇꯨ, ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯠꯂꯤꯕꯁꯤꯁꯨ ꯀꯀꯥꯅ ꯂꯩꯕꯤꯔꯛꯄꯅꯦ꯫ ꯐꯖꯕ꯭ꯔꯥ ꯄꯥꯕꯣ? ꯑꯗꯨꯒꯅꯦ, ꯃꯥꯅ ꯂꯩꯔꯛꯄ ꯐꯤꯔꯣꯟꯁꯤꯡꯗ ꯈꯥꯎ ꯑꯃꯗ ꯂꯣꯏꯅ ꯍꯥꯞꯆꯤꯟꯗꯨꯅ ꯑꯩꯒꯤꯅꯦ ꯍꯥꯏꯗꯨꯅ ꯊꯝꯈ꯭ꯔꯦ." ꯑꯁꯨꯝꯅ ꯍꯔꯥꯎꯕꯒꯤ ꯄꯥꯎ ꯑꯗꯨ ꯇꯝꯂꯝꯂꯒ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯗꯨ ꯀꯥ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯅꯥꯀꯟꯗ ꯊꯝꯈ꯭ꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯑꯃꯨꯛ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯅ ꯉꯁꯥꯏ ꯄꯥꯔꯝꯕ ꯑꯗꯨꯒꯤ ꯃꯈꯥ ꯑꯃꯨꯛ ꯄꯥꯊꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯃꯇꯝ ꯄꯨꯝꯕꯗ ꯑꯗꯨꯒꯨꯝꯕ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯄꯥꯗꯨꯅ ꯂꯩꯊꯣꯛꯄ ꯑꯁꯤꯅ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯕꯥꯛꯀꯤ ꯀꯥꯡꯂꯣꯟꯗ ꯁꯣꯏꯕ ꯑꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯏ꯫ ꯑꯗꯨꯕꯨ ꯄꯨꯝꯅꯃꯛ ꯑꯗꯨ ꯃꯍꯥꯛ ꯅꯥꯆꯨꯡꯂꯨꯗꯦ, ꯇꯨꯃꯤꯟꯅ ꯑꯗꯨꯃꯛ ꯂꯩꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗꯅꯤ ꯃꯍꯥꯛꯀ ꯍꯦꯛ ꯄꯣꯛꯃꯤꯟꯅꯕ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯁꯥꯕꯅ ꯐꯠꯇ ꯂꯧꯁꯤꯡ ꯀꯌꯥ ꯂꯣꯟꯅ ꯊꯨꯞꯅ ꯁꯤꯟꯕ ꯍꯧꯔꯛꯈꯤꯕꯁꯤ꯫ ꯅꯣꯡꯁꯥꯕ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯍꯧꯖꯤꯛꯀꯤꯗꯤ ꯃꯌꯥꯝꯕ ꯄꯥꯝꯍꯩꯕꯅ ꯂꯩꯄꯥꯛꯀꯤ ꯆꯨꯞꯂꯤ ꯄꯥꯏꯗꯨꯅ ꯂꯩꯕꯥꯛ ꯋꯥꯌꯦꯜꯒꯤ ꯊꯧꯗꯥ ꯄꯨꯔꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯑꯆꯧꯕ ꯐꯝꯊꯣꯟ ꯇꯥꯡꯕꯜꯒꯤ ꯃꯁꯛ ꯑꯁꯤ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯁꯥꯕꯅ ꯄꯥꯝꯂꯝꯃꯤ, ꯀꯜꯂꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯄꯨꯛꯅꯨꯡꯗ ꯂꯣꯟꯅ ꯈꯜꯂꯤ, "ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯅ ꯁꯣꯏꯗꯅ ꯃꯨꯟꯒꯅꯤ, ꯑꯗꯨꯒ ꯅꯤꯡꯊꯧ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ꯫ ꯑꯗꯨꯕꯨ ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯑꯁꯤꯅ ꯃꯐꯝ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯕ ꯇꯥꯔꯕꯗꯤ ꯅꯣꯡꯁꯥꯕ ꯑꯩꯅ ꯅꯤꯡꯂꯤꯕ, ꯈꯜꯂꯤꯕ, ꯄꯥꯝꯖꯔꯤꯕ ꯀꯌꯥ ꯑꯁꯦ ꯑꯃꯠꯇ ꯐꯪꯗꯅ ꯑꯔꯦꯝꯕꯗ ꯇꯣꯛꯄ ꯁꯣꯏꯔꯦ꯫ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯑꯩ ꯀꯩꯗꯧꯕ ꯇꯥꯏ? ꯏꯌꯥꯝꯕꯁꯤꯕꯨ ꯍꯥꯠꯂꯒ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯒꯗ꯭ꯔꯥ? ꯃꯁꯤ ꯌꯥꯗꯦ, ꯍꯥꯠꯄ ꯌꯥꯗꯦ꯫ ꯑꯗꯨꯗꯤ ꯀꯩꯗꯧꯕ ꯇꯥꯏ?" ꯑꯁꯨꯝꯅ ꯐꯠꯇꯕꯅ ꯂꯥꯡꯒꯣꯏꯁꯟꯁꯤꯟꯈꯤꯗꯨꯅ ꯅꯠꯇꯕ ꯋꯥꯈꯜ ꯀꯌꯥ ꯑꯃꯁꯨ ꯈꯜꯂꯝꯃꯤ꯫ ꯅꯣꯡꯃ ꯃꯝꯁꯤꯜꯂꯛꯄ ꯃꯇꯝ ꯑꯃꯗ ꯃꯍꯥꯛ ꯃꯊꯟꯇ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯄꯥꯟꯗ ꯐꯝꯗꯨꯅ ꯑꯆꯧꯕ ꯏꯁꯤꯡ ꯑꯗꯨ ꯌꯦꯡꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯐꯝꯅ ꯋꯥꯈꯜ ꯀꯌꯥꯁꯨꯅꯤ ꯈꯜꯂꯤꯕ꯫ ꯑꯃꯨꯛꯁꯨ ꯃꯈꯥ ꯇꯥꯅ ꯈꯜꯂꯤ, "ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯗ
ꯑꯩꯒꯤ ꯏꯌꯥꯝꯕ ꯅꯤꯡꯊꯧ ꯑꯁꯦ ꯍꯤ ꯑꯃꯗ ꯍꯥꯞꯇꯨꯅ ꯂꯣꯟꯅ ꯇꯥꯎꯍꯟꯈ꯭ꯔꯒꯦ꯫ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯦ ꯄꯥꯏꯕ ꯁꯣꯏꯗꯅ ꯉꯝꯒꯅꯤ꯫ ꯐꯔꯦ, ꯑꯩ ꯑꯁꯤꯃꯛ ꯇꯧꯔꯒꯦ꯫ ꯅꯨꯃꯤꯠ ꯑꯗꯨ ꯑꯇꯤꯌꯥꯗ ꯅꯣꯡꯁꯨ ꯃꯪꯂꯤ꯫ ꯑꯃꯨꯛꯅ ꯅꯣꯡ ꯑꯗꯨ ꯊꯤꯠꯂꯤ ꯇꯥꯏ, ꯀꯥ ꯍꯦꯟꯅ ꯆꯨꯕꯗꯤ ꯅꯠꯇꯦ꯫ ꯅꯣꯡ ꯑꯗꯨ ꯑꯃꯨꯛ ꯂꯦꯞꯈꯤ꯫ ꯅꯨꯡꯁꯤꯠꯇꯨ ꯃꯄꯨꯡ ꯐꯥꯅ ꯎꯔꯨ ꯎꯪꯗꯨꯅ ꯁꯤꯠꯂꯤ꯫ ꯅꯣꯡꯗꯤ ꯌꯥꯎꯗꯦ, ꯅꯨꯡꯁꯤꯠꯇꯅꯤ ꯁꯤꯠꯂꯤꯕ꯫ ꯃꯇꯝ ꯑꯁꯤ ꯆꯞ ꯍꯦꯛ ꯆꯥꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯇꯧꯒꯦ ꯍꯥꯏꯅ ꯈꯜꯂꯤꯕ ꯊꯕꯛ ꯑꯗꯨ ꯄꯥꯡꯊꯣꯛꯄꯗ ꯆꯞ ꯆꯥꯔꯅꯤ꯫ ꯑꯗꯨꯅ ꯊꯧꯔꯥꯡ ꯄꯨꯝꯕ ꯑꯗꯨ ꯃꯊꯪ ꯁꯤꯟꯕ ꯍꯧꯏ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯅꯣꯡꯗꯤ ꯆꯨꯗꯕꯤ ꯅꯨꯡꯁꯤꯠꯇꯤ ꯑꯗꯨꯃꯛ ꯁꯤꯠꯂꯤ꯫ ꯅꯣꯡꯁꯥꯕꯅ ꯃꯥꯒꯤ ꯃꯌꯥꯝꯕ ꯄꯥꯝꯍꯩꯕꯕꯨ ꯅꯨꯃꯤꯗꯥꯡꯒꯤ ꯆꯥꯛ ꯆꯥꯔꯁꯤ ꯍꯥꯏꯅ ꯀꯧꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯕꯨꯁꯨ ꯆꯥꯛ ꯆꯥꯅꯕ ꯍꯥꯏꯗꯨꯅ ꯀꯧꯔꯝꯃꯤ꯫ ꯉꯁꯤꯗꯤ ꯆꯥꯛ ꯏꯟꯁꯥꯡ ꯑꯗꯨꯗ ꯅꯣꯡꯁꯥꯕꯅ ꯋꯥꯟꯊꯅꯕ ꯀꯔꯤꯒꯨꯝꯕ ꯄꯣꯠꯌꯥꯟ ꯈꯔ ꯍꯥꯞꯆꯤꯟꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕ ꯑꯃꯗꯤ ꯃꯤꯔꯟꯗꯥꯅꯗꯤ ꯃꯗꯨ ꯀꯔꯤꯁꯨ ꯈꯪꯕ ꯅꯠꯇꯦ꯫ ꯃꯈꯣꯏ ꯑꯍꯨꯝ ꯑꯗꯨ ꯆꯥꯛ ꯑꯗꯨ ꯀꯣꯔꯣꯛ-ꯀꯣꯏꯅ ꯐꯝꯗꯨꯅ ꯄꯨꯟꯅ ꯆꯥꯃꯤꯟꯅꯩ꯫ ꯃꯤꯔꯟꯗꯥꯗꯤ ꯆꯥꯛ ꯌꯥꯝꯅ ꯆꯥꯔꯝꯗꯦ꯫ ꯈꯖꯤꯛꯇꯃꯛ ꯆꯥꯔꯒ ꯑꯣꯛꯂꯦ ꯍꯥꯏꯗꯨꯅ ꯇꯣꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯒ ꯃꯥꯒꯤ ꯀꯥꯗ ꯆꯪꯈꯤꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯅꯣꯡꯁꯥꯕꯒ ꯄꯥꯝꯍꯩꯕꯒ ꯃꯈꯣꯏ ꯑꯅꯤꯇ ꯉꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯥꯕꯅ ꯋꯥꯡꯂꯩꯌꯨ ꯑꯉꯧꯕ ꯈꯔ ꯑꯃꯁꯨ ꯊꯧꯔꯥꯡ ꯇꯧꯗꯨꯅ ꯊꯝꯂꯝꯃꯤ꯫ ꯃꯗꯨꯕꯨ ꯊꯛꯅꯕ ꯀꯣꯟ ꯑꯃꯗ ꯍꯩꯔꯒ ꯃꯌꯥꯝꯕ ꯆꯥꯛ ꯆꯥꯔꯤꯕ ꯑꯗꯨꯗ ꯄꯤꯁꯤꯜꯂꯤ꯫ "ꯇꯥꯆꯧ, ꯁꯦ ꯋꯥꯡꯂꯩ ꯑꯈꯥꯕꯅꯤ, ꯃꯍꯥꯎ ꯀꯝꯗꯧꯒꯦ ꯌꯦꯡꯕꯤꯌꯨ꯫ ꯃꯌꯥꯝ ꯑꯃꯕꯨꯗꯤ ꯂꯩꯔꯤ, ꯇꯥꯆꯧꯅ ꯑꯣꯛꯇ꯭ꯔꯕꯗꯤ ꯍꯩꯖꯔꯛꯀꯦ꯫" ꯃꯅꯥꯎꯅꯨꯄꯥꯅ ꯄꯤꯕ ꯋꯥꯡꯂꯩ ꯑꯈꯥꯕ ꯑꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯀꯨꯠ ꯊꯛꯆꯤꯜꯂꯝꯃꯤ꯫ ꯆꯥꯛ ꯑꯗꯨ ꯈꯔ ꯆꯥꯔꯝꯕꯗꯒꯤ ꯇꯣꯛꯂꯦ꯫ ꯋꯥꯡꯂꯩꯌꯨꯗ ꯑꯣꯏꯅ ꯃꯕꯨꯛ ꯊꯟꯅ ꯊꯛꯂꯦ꯫ ꯅꯣꯡꯁꯥꯕꯅ ꯍꯩꯖꯤꯜꯂꯤ, ꯄꯥꯝꯍꯩꯕꯅ ꯊꯛꯏ, ꯍꯩꯖꯤꯜꯂꯤ ꯊꯛꯏ, ꯍꯩꯖꯤꯜꯂꯤ ꯊꯛꯏ꯫ ꯑꯁꯨꯝ ꯇꯧꯕꯅ ꯃꯃꯩꯊꯪꯗꯗꯤ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕ ꯑꯗꯨ ꯉꯥꯎꯔꯝꯃꯤ꯫ ꯉꯥꯎꯕ ꯍꯥꯏꯕꯕꯨ ꯃꯍꯥꯛ ꯃꯁꯥ ꯃꯊꯟꯇ ꯋꯥꯈꯜ ꯇꯥꯕ ꯉꯝꯖꯗ꯭ꯔꯦ꯫ ꯐꯝꯂꯝꯕꯗꯨ ꯂꯩꯕꯥꯛ ꯃꯈꯥꯗ ꯊꯣꯛ ꯑꯣꯟꯊꯈꯤ꯫ ꯑꯗꯨꯒ ꯂꯩꯕꯥꯛ ꯃꯈꯥ ꯑꯗꯨꯗ ꯉꯥꯎꯔꯒ ꯇꯥꯗꯨꯅ ꯂꯩꯈ꯭ꯔꯦ꯫ ꯁꯣꯝꯗꯅ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯗꯨ ꯅꯣꯡꯁꯥꯕꯅ ꯑꯦꯟꯁꯥꯡ ꯁꯔꯨꯛꯇ ꯄꯣꯠꯌꯥꯟ ꯍꯥꯞꯆꯤꯟꯈꯤꯕ ꯑꯗꯨꯅꯒ ꯃꯔꯝ ꯑꯣꯏꯔꯒ ꯑꯉꯥꯡ ꯑꯣꯏꯕꯒꯤ ꯉꯟꯅ ꯇꯨꯝꯅꯤꯡꯕꯒ ꯐꯃꯨꯡ ꯑꯗꯨꯗ ꯀꯥꯈꯠꯇꯨꯅ ꯇꯨꯝꯊꯈꯤꯔꯝꯃꯤ꯫ ꯅꯣꯡꯁꯥꯕꯅ ꯋꯥꯈꯜ ꯃꯨꯟꯅ ꯇꯧꯔꯒ ꯃꯇꯥꯡ ꯇꯟꯖꯥꯗꯨ ꯆꯞ ꯆꯥꯔꯦ ꯍꯥꯏꯅ ꯈꯜꯂꯗꯨꯅ ꯂꯩꯃꯥꯏꯗ ꯇꯥꯗꯨꯅ ꯂꯩꯔꯤꯕ ꯃꯌꯥꯝꯕ ꯄꯥꯝꯍꯩꯕꯒꯤ ꯍꯛꯆꯥꯡ ꯑꯗꯨꯕꯨ ꯊꯥꯡꯒꯠꯇꯨꯅ ꯍꯤꯊꯥꯡꯐꯝ ꯇꯝꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯗ ꯆꯥꯅ ꯊꯛꯅꯕ ꯈꯔ, ꯑꯊꯥꯕ ꯑꯔꯨꯝꯕ ꯐꯤꯔꯣꯜ ꯈꯔ ꯑꯃꯅꯤ, ꯊꯛꯄ ꯌꯥꯕ ꯏꯁꯤꯡ ꯈꯔꯅꯤ꯫ ꯑꯗꯨꯒ ꯃꯌꯥꯝꯕꯅ ꯃꯇꯝ ꯄꯨꯝꯕꯗ ꯃꯁꯥꯗ ꯂꯣꯏꯅꯗꯨꯅ ꯂꯩꯕ ꯃꯤꯇ꯭ꯔꯪ ꯂꯥꯏꯔꯤꯛ 2-3 ꯑꯃꯒ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯇꯨꯡꯗ ꯑꯃꯨꯛ ꯏꯃꯨꯡꯗ ꯆꯪꯂꯛꯇꯨꯅ ꯐꯃꯨꯡꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯤꯕꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯕꯨꯁꯨ ꯄꯝꯈꯠꯇꯨꯅ ꯍꯤꯊꯥꯡꯐꯝ ꯑꯗꯨ ꯇꯝꯅ ꯄꯨꯔꯛꯏ꯫ ꯑꯗꯨꯒ ꯍꯤ ꯑꯗꯨꯗ ꯃꯄꯥꯒ ꯊꯪꯅꯅ ꯍꯥꯞꯆꯤꯜꯂꯝꯃꯤ꯫ ꯅꯣꯡꯗꯤ ꯇꯥꯗꯦ, ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯇꯤ ꯑꯗꯨꯃꯛ ꯁꯤꯠꯂꯤ꯫ ꯅꯣꯡꯁꯥꯕꯅ ꯍꯤ ꯑꯗꯨꯕꯨ ꯏꯁꯤꯡ ꯇꯝꯅ ꯈꯔ ꯏꯟꯊꯔꯝꯃꯤ꯫ ꯑꯗꯨꯗꯒꯤꯗꯤ ꯍꯤꯅꯥ ꯑꯗꯨ ꯏꯁꯤꯡꯗ ꯇꯥꯎꯈꯤꯔꯝꯃꯤ꯫ ꯃꯥꯏꯀꯩ ꯁꯂꯥꯏ ꯈꯪꯗꯅ ꯁꯤꯠꯄ ꯑꯉꯥꯎꯕ ꯅꯨꯡꯁꯤꯠ ꯑꯗꯨꯅ ꯍꯤ ꯑꯗꯨꯕꯨ ꯍꯨꯝꯗꯨꯅ ꯑꯍꯤꯡ ꯑꯗꯨꯗ ꯆꯦꯟꯗꯨꯅ ꯄꯨꯈꯤꯔꯝꯃꯤ꯫ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯁꯥꯕꯅ ꯈꯟꯕꯗꯤ ꯑꯁꯤꯅꯤ: ꯅꯤꯡꯊꯧ ꯈꯨꯕꯝ ꯑꯁꯤ ꯑꯩꯅ ꯃꯨꯟꯒꯅꯤ꯫ ꯑꯗꯨꯅ ꯏꯌꯥꯝꯕꯒ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯑꯁꯤꯒꯗꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯕ ꯌꯥꯔꯣꯏ꯫ ꯑꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯑꯩꯅ ꯍꯤ ꯑꯁꯤꯗ ꯍꯥꯞꯇꯨꯅ ꯊꯥꯗꯣꯛꯈꯤꯒꯅꯤ꯫ ꯃꯐꯝ ꯈꯪꯗꯕ ꯖꯒꯥ ꯑꯃꯗ ꯋꯥꯏꯊꯨꯡꯗꯨꯅ ꯃꯈꯣꯏꯒꯤ ꯄꯨꯟꯁꯤ ꯑꯁꯤ ꯍꯤꯡꯖꯔꯨꯁꯅꯤ, ꯁꯤꯔꯁꯅꯨ ꯍꯥꯏꯅ ꯍꯨꯟꯗꯣꯛꯈꯤꯕꯗꯤ ꯅꯠꯇꯦ꯫ ꯑꯗꯨꯅꯕꯨ ꯆꯥꯅ ꯊꯛꯅꯕ ꯃꯐꯤ ꯃꯔꯣꯟꯅꯆꯤꯡꯕꯗꯨ ꯍꯤ ꯑꯗꯨꯗ ꯍꯥꯞꯈ꯭ꯔꯤꯕꯅꯤ꯫ ꯏꯄꯥꯛ ꯑꯗꯨꯒꯤ ꯇꯣꯔꯕꯥꯟꯗ ꯂꯦꯞ꯫ ꯃꯌꯥꯝꯕ ꯑꯃꯗꯤ ꯃꯆꯥꯅꯨꯄꯤꯅ ꯌꯥꯎꯕ ꯄꯤꯛꯇꯛ ꯇꯧꯕ ꯍꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯠꯅ ꯆꯦꯟꯗꯨꯅ ꯄꯨꯈꯤꯕ ꯑꯗꯨꯕꯨ ꯂꯦꯞꯇꯨꯅ ꯌꯦꯡꯗꯨꯅ ꯂꯩꯍꯧꯏ꯫ ꯑꯍꯤꯡꯒꯤ ꯃꯇꯝꯅꯤ꯫ ꯍꯤ ꯑꯗꯨ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯗꯨꯒꯤ ꯃꯌꯥꯏꯗ ꯃꯥꯏꯀꯩ ꯈꯪꯗꯅ ꯅꯨꯡꯁꯤꯠꯅ ꯍꯨꯝꯗꯨꯅ ꯄꯨꯕ ꯃꯥꯏꯀꯩꯗ ꯇꯥꯎꯗꯨꯅ ꯆꯠꯂꯤ꯫ ꯅꯨꯡꯁꯤꯠꯁꯨ ꯐꯅ ꯀꯟꯅ ꯁꯤꯠꯂꯤ꯫ ꯇꯟꯖꯥꯗꯨꯗ ꯑꯇꯤꯌꯥꯗꯒꯤ ꯅꯣꯡꯂꯤꯛꯅ ꯃꯔꯤꯛ 2-3ꯔꯛ ꯈꯤꯛꯂꯛꯂꯝꯃꯤ꯫ ꯅꯣꯡꯂꯤꯛ ꯑꯗꯨꯅ ꯇꯨꯝꯂꯤꯕꯤ ꯃꯤꯔꯟꯗꯥꯒꯤ ꯊꯣꯠꯂꯕꯤ ꯃꯃꯥꯏ ꯑꯗꯨꯗ ꯇꯥꯁꯤꯜꯂꯦ꯫ ꯅꯨꯡꯁꯤꯠꯀꯤ ꯑꯀꯟꯕ ꯁꯥꯎꯝ ꯑꯗꯨꯒꯅꯤ ꯇꯨꯝꯂꯝꯕ ꯃꯤꯔꯟꯗꯥꯗꯨ ꯃꯤꯀꯞ ꯊꯣꯛꯂꯛꯏ꯫ ꯃꯃꯤꯠ ꯑꯗꯨꯅ ꯄꯥꯡꯊꯣꯔꯛꯇꯨꯅ ꯌꯦꯡꯂꯨꯕꯗ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯃꯒꯤ ꯃꯊꯛꯇ ꯍꯤ ꯑꯃꯗ ꯇꯣꯡꯗꯨꯅ ꯂꯩꯔꯝꯕ ꯑꯗꯨ ꯊꯦꯡꯅꯔꯦ꯫ ꯑꯉꯥꯡ ꯑꯣꯏꯔꯤꯕꯤ ꯃꯤꯔꯟꯗꯥꯒꯤ ꯃꯊꯃꯣꯏꯗꯨ ꯄꯥꯈꯠꯄꯅ ꯂꯣꯏꯔꯦ꯫ ꯃꯕꯨꯛꯅꯤꯡ ꯑꯗꯨꯗ ꯈꯜꯂꯤ, ꯑꯩꯕꯨ ꯉꯁꯥꯏ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯒ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯇꯨꯝꯈꯤꯕꯗꯥꯏꯅꯦ? ꯑꯗꯨꯒ ꯃꯇꯧ ꯀꯔꯝꯅ ꯍꯤ ꯑꯁꯤꯗ ꯇꯣꯡꯂꯝꯂꯤꯕ? ꯑꯗꯨꯒ ꯄꯥꯛꯂꯕ ꯏꯄꯥꯛ ꯑꯁꯤꯗ ꯂꯥꯜꯂꯝꯂꯤꯕ? ꯃꯃꯤꯠ ꯑꯗꯨꯅ ꯌꯦꯡꯊꯔꯛꯄꯗ ꯍꯤꯔꯨꯕꯥꯛ ꯃꯅꯨꯡ ꯑꯗꯨꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯅꯤꯡꯊꯧꯁꯨ ꯇꯨꯝꯗꯨꯅ ꯂꯩꯕ ꯑꯗꯨꯕꯨ ꯎꯔꯨꯔꯦ꯫ ꯄꯥꯝꯍꯩꯕꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯋꯥꯈꯜ ꯇꯥꯗ꯭ꯔꯤ꯫ ꯃꯄꯥꯕꯨ ꯎꯔꯒ ꯃꯤꯔꯟꯗꯥꯅ ꯑꯃꯨꯛꯁꯨ ꯈꯜꯂꯤ, ꯄꯥꯕꯅ ꯑꯩꯕꯨ ꯍꯤ ꯑꯁꯤꯗ ꯍꯥꯞꯀꯠꯂꯛꯂꯤꯕ ꯖꯥꯠꯂꯥ? ꯃꯍꯥꯛꯇꯤ ꯀꯟꯅ ꯇꯨꯝꯃꯤ꯫ ꯃꯍꯥꯛꯅ ꯑꯩꯕꯨ ꯄꯨꯔꯒ ꯀꯗꯥꯏꯗ ꯆꯠꯀꯗꯧꯔꯤꯕ ꯖꯥꯠꯅꯣ? ꯃꯇꯝ ꯑꯁꯤꯁꯨ ꯑꯍꯤꯡꯅꯤ꯫
Nongsu mangi, nungsisu kanna sili. Hi asina nungsina humdotuna puri. Haksang asisu ingma phauri. Asi khanduna hirubak aduda amuk yenglubada athaba phiron khara amaso yauduna leirambadu thainarame. Madubu lawthoklaga masa aduda insilamme. Mirandana mapa adubu makhutna nomduna hawdoklamme. Pabong, pabong, hawgalose. Aikhoina chatlibasibu kadaidano. Nangna ibu puduna chatlibase kari lamdano. Nungsisu yamna kanna sile. Nachaydi ipak iyay asida akiba phauri. Nongsu mangi, se hawgalo. Asumna haiduna mapabu kawi, adubo pamhaibadi hidak adugi mayayna machana kauribadu taramde. Adumak tumduna leiramme. Kauba tamalaktrabaduda Miranda adu hi adugi maning thangba sarukta tasinduna leikirame. Khara khara nongalapa matam aduda ahing ama makeup thokta ngauduna tumduna leiruba ningthau pamhaibadu makeup thoraklamme. Mamit aduna akoiba adubu ubada masadu pungangaklamme. Hi adugi maningdana machanupi Mirandana tasinduna tumduna leiri. Matau karamna adugumba phibam aduda leirino haina khalubada wakhana lamba phangdre. Mahaka machanupiga na tongliba hi aduna tauduna leiriba mafam adu karama mafamdano haibasu khangdre. Mahakna mamangda amukta chatkidriba mafam amani. Mafam adubu ubada makok ngawi. Pamhaibana magi mamit ani dubu chene usilami aduga karigumba mitrang tauduna yenglamme. Madubu yengbada khangle mahakna. O aiga hipok inaba inaunupa nong sabana ningthau khubam asibu pammadagi ay amadi aigi chanupibu hida hapkatuna leibak adudagi tanthokpirakpa oireko. Ngarangi numidangi chaklen chaba matamda mahakna pithakiba akhaba yudo aibu ngautuna tanabu oireko. Yamagi ibungo nang sengo thokna wakhan theridako. Nangna pamliba mihoriba ningthau khubam adu nayambaidi kaisu kalakte. Mafam aduda nangna ningthau oiduna hainu humna panjaudo. Adubu nangi nayamba ay amadi nachanupi asidi mafam aduda amuk hanna halakhareko. Matang asidadi numit chupa ama sitlamba nungsit adu sitpa lepkhre. Khara khara nongalakle. Tanjaduda tumlebi Miranda su makeup tholai. Mapa machani do mika yengne. Miranda na hanglai. Pabo, nang naibu puduna chatlibase kadaidano. Hi asina iyay asida adumak tauduna leirabadi. Aikhoy kamdawgani. Aikhoygi thawai thaba tari. Manaw nupagi phataba puchen adubu machanupigi mafamdadi tamthokningdre. Wafam aduma minamlagi haine khankhre. Pamhaibana machanupi Miranda bu yengduna asumna khumlai. Ipagi bema Miranda. Ipana nangmu mafam amada pubane. Mafam adu hauzikti haidokiroi. Aina mitrang tawbani. Mitrang leibak amadani puribasi. Mapana asumna mitrang leibak tani haina haibasida Miranda di kariso khangjadabanina yamna haraujarame. Pamhaibana hi aduda tongduna akoiba aduda khundaba yaba mafam. Mi leynaba mafam ubra leibra haina koyeng yenglamme. Kona thangda pitak tawba ithal macha ama nakana laikhribadu urame. Madubu ubada pamhaibana khale. Ada ithat macha ma leirinese. Misu leirambayai. Aduna ai thawai se hinnaba mafam asitana hi ase honjilage. Hi aduda honaba naudi manaw nupana haplamde aduna pamhaibana makhut ani aduna ising aduda naugi mahut sinduna holamme aduga ithat adugi manak tamna honjilame. Asum honjilakpana hauzikti ithat adu yore. Makhoini tonglakpa hi adu lairaidi singkhatuna mafam chana thanamle. Aduga machanupi Miranda bu puduna ithat adugi manungda changsilai. Ithat adu ubada taibangmi amata leiba mande. Asang manapi awang mau kaya amade marang kaina haurame. Aduga chaba yaba amade uhai wahai kaya amaso hauba palmat thainarame. Ithat adugi mayaidana lok macha machele. Madu pumbadu ura batungda pamhaibana khale. Mafam asida taibangmi kana ama leitrabasu hingmada changadaba potlamsingdi suna phangle. Aduna ichaga aiga mafam asida nungaina leiba yagani. Asum tauduna pamhaiba amadi Miranda ani adu numit nini humnidi ithat manung asida leirame. Nongma numidang amada ithat asida ngorok ngauba taibang migi saktamdi oiraga paiba ngamba nupi amakhakna tholakpadu pamhaibana urame. Madubu ubada nupi adu heloini haiba khanglamme.
ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯎꯕꯗ ꯄꯥꯝꯍꯩꯕꯗꯤ ꯍꯦꯟꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯅꯪꯁꯨ ꯂꯩꯕ ꯑꯣꯏꯔꯦꯀꯣ? ꯐꯔꯦꯗ, ꯄꯥꯝꯍꯩꯕ ꯑꯩꯗꯤ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯔꯦ꯫ ꯑꯩꯅ ꯃꯇꯝ ꯀꯌꯥꯒꯤ ꯃꯃꯥꯡꯗꯒꯤ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯀꯌꯥ ꯄꯥꯔꯛꯄꯗꯣ ꯍꯧꯖꯤꯛꯇꯤ ꯅꯪꯒꯤ ꯅꯐꯝꯗ ꯁꯤꯖꯤꯟꯅꯗꯨꯅ ꯅꯪꯕꯨ ꯐꯥꯔꯒ ꯑꯩꯈꯣꯏꯒꯤ ꯏꯇꯦꯡ ꯀꯌꯥ ꯑꯃ ꯄꯥꯡꯍꯜꯂꯒꯦ꯫ ꯃꯤꯔꯟꯗꯥꯗꯤ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯂꯦ꯫ ꯄꯥꯝꯍꯩꯕꯅ ꯐꯨꯛ ꯍꯧꯒꯠꯇꯨꯅ ꯄꯥꯏꯗꯨꯅ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯌꯦꯡꯂꯝꯃꯤ꯫ ꯃꯍꯥꯛꯀꯤ ꯃꯅꯥꯛꯇ ꯈꯔ ꯆꯪꯁꯤꯜꯂꯦ, ꯑꯗꯨꯕꯨ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯈꯔ ꯑꯃꯨꯛ ꯄꯥꯏꯊꯣꯛꯈꯤ꯫ ꯄꯥꯝꯍꯩꯕꯅ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯍꯦ ꯍꯦꯂꯣꯏ, ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯀꯅꯥ ꯂꯩ? ꯅꯪ ꯅꯊꯟꯇ ꯂꯩꯕ꯭ꯔꯥ?" ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯈꯨꯝꯂꯛꯏ, "ꯑꯩ ꯏꯊꯟꯇ ꯅꯠꯇꯦ ꯂꯩꯔꯤꯕꯁꯤ." "ꯑꯗꯨꯗꯤ ꯀꯅꯥ ꯀꯅꯥ ꯂꯩꯔꯤꯕ? ꯃꯈꯣꯏꯁꯤꯡꯗꯤ ꯀꯗꯥꯏꯗ ꯂꯩ?" ꯍꯦꯂꯣꯏ ꯑꯗꯨꯅ, "ꯑꯩꯒ ꯑꯩꯒꯤ ꯃꯄꯨꯒ ꯈꯛꯇꯅꯤ ꯂꯩꯔꯤꯕꯁꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯅꯠꯇꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯦ." "ꯑꯗꯨꯗꯤ ꯍꯥꯏꯌꯨ, ꯅꯪꯒꯤ ꯃꯄꯨ ꯍꯥꯏꯔꯤꯕꯗꯨ ꯀꯅꯥꯅꯣ? ꯃꯍꯥꯛꯅ ꯀꯗꯥꯏꯗ ꯂꯩ? ꯃꯥꯕꯨꯁꯨ ꯀꯧ." "ꯉꯥꯏꯈꯣ ꯅꯨꯄꯥ, ꯑꯩꯅ ꯅꯪꯕꯨ ꯎꯕꯗ ꯏꯆꯝ ꯆꯝꯕ ꯃꯤ ꯑꯃ ꯑꯣꯏꯅ ꯎꯗꯦ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃ ꯑꯣꯏꯅ ꯎꯏ꯫ ꯑꯩꯅ ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯃꯁꯛ ꯇꯥꯛꯇ꯭ꯔꯤꯉꯩ ꯑꯩ ꯅꯉꯣꯟꯗ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯍꯥꯟꯅ ꯍꯥꯏꯒꯦ." "ꯍꯥꯏꯌꯨ, ꯀꯔꯤ ꯋꯥꯅꯣ?" ꯍꯦꯂꯣꯏ ꯑꯗꯨꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯒꯤ ꯋꯥꯔꯤꯅꯤ ꯂꯤꯕ ꯍꯧꯔꯛꯏ꯫ "ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯛꯄꯁꯤ ꯆꯍꯤ 12 ꯁꯨꯔꯦ꯫ ꯑꯁꯨꯛ ꯁꯥꯡꯕ ꯆꯍꯤ ꯑꯁꯦ ꯅꯣꯡꯃꯇ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯦ꯫ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯠꯇꯕꯨ ꯂꯥꯛꯂꯕꯗꯤ ꯍꯥꯏꯅ ꯌꯥꯝꯅ ꯈꯧꯔꯥꯡꯅ ꯉꯥꯏꯖꯔꯛꯈꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯅꯤꯡꯕ ꯊꯨꯡꯂꯦ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯠꯇ ꯄꯥꯡꯕꯤꯌꯨ꯫ ꯃꯗꯨꯕꯨ ꯄꯥꯡꯂꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯅꯪꯒ ꯑꯩꯈꯣꯏꯒ ꯄꯨꯟꯅ ꯅꯨꯡꯉꯥꯏꯅ ꯂꯩꯃꯤꯟꯅꯁꯤ." "ꯑꯩ ꯏꯊꯟꯇ ꯅꯠꯇꯦ, ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯆꯍꯤ 3ꯇ ꯉꯥꯏꯔꯤꯕꯤ ꯃꯤꯔꯟꯗꯥꯒꯅꯤ꯫ ꯑꯗꯨꯒ ꯀꯔꯤꯒꯤꯅꯣ ꯍꯦꯂꯣꯏ ꯅꯪꯅ ꯆꯍꯤ 12 ꯁꯤꯕꯨ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ? ꯅꯪꯒꯤ ꯃꯄꯨꯅ ꯀꯗꯥꯏꯗ ꯂꯩꯕ? ꯁꯦꯡꯅ ꯍꯥꯏꯌꯨ ꯑꯩꯉꯣꯟꯗ." "ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯒꯤ ꯃꯃꯤꯡꯅ ꯁꯛꯍꯦꯟꯕꯤ ꯀꯧꯏ꯫ ꯃꯍꯥꯛ ꯃꯇꯤꯛ ꯃꯌꯥꯏ ꯂꯩꯕ ꯍꯦꯂꯣꯏ ꯃꯈꯜ ꯑꯃꯅꯤ꯫ ꯑꯩꯅ ꯃꯥꯒꯤ ꯃꯈꯥꯗ ꯂꯩꯕꯅꯤ꯫ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪ ꯁꯥꯟꯅꯕ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤꯖꯔꯨꯏ꯫ ꯑꯗꯨꯕꯨ ꯃꯤꯁꯛ ꯑꯗꯨꯅꯗꯤ ꯃꯍꯥꯛꯄꯨ ꯅꯨꯡꯁꯤꯕꯤꯔꯝꯗꯦ꯫ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯃꯤꯔꯟꯗꯥ ꯀꯧꯕꯤ ꯅꯨꯄꯤ ꯑꯃꯒ ꯑꯣꯏꯅ ꯅꯨꯡꯁꯤꯅꯔꯝꯃꯤ꯫ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯁꯤꯕꯨ ꯈꯪꯕꯗ ꯁꯛꯍꯦꯟꯕꯤ ꯌꯥꯝꯅ ꯁꯥꯎꯈꯤ꯫ ꯈꯨꯗꯛ ꯑꯗꯨꯗ ꯃꯤꯔꯟꯗꯥꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯇꯣꯛꯈꯤ꯫ ꯅꯨꯄꯥ ꯑꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯃꯤꯔꯟꯗꯥꯕꯨ ꯍꯥꯠꯇꯣꯛꯈꯤ ꯍꯥꯏꯕꯒꯤꯗꯃꯛꯇ ꯃꯤꯇ꯭ꯔꯪ ꯇꯧꯗꯨꯅ ꯑꯩꯒꯤ ꯃꯄꯨ ꯍꯦꯂꯣꯏ ꯁꯛꯍꯦꯟꯕꯤꯕꯨ ꯐꯥꯈꯤ꯫ ꯑꯗꯨꯒ ꯏꯊꯠ ꯑꯁꯤꯗ ꯄꯨꯔꯛꯇꯨꯅ ꯃꯁꯤꯗ ꯍꯧꯕ ꯑꯆꯧꯕ ꯎ ꯑꯃꯒꯤ ꯃꯅꯨꯡꯗ ꯍꯦꯂꯣꯏ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯄꯨꯟꯁꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯑꯩꯅ ꯃꯥꯕꯨ ꯁꯪꯕꯅꯤ꯫ ꯃꯐꯝ ꯑꯁꯤꯗ ꯇꯥꯏꯕꯪ ꯀꯅꯥ ꯑꯃ ꯂꯥꯛꯂꯕꯗꯤ ꯃꯇꯦꯡ ꯄꯥꯡꯍꯟꯒꯦ ꯍꯥꯏꯗꯨꯅ ꯉꯥꯏꯔꯛꯄꯅꯤ꯫ ꯅꯪꯅ ꯑꯩꯒꯤ ꯏꯇꯦꯡ ꯑꯃꯨꯛꯇ ꯄꯥꯡꯕꯤꯌꯨ." ꯍꯦꯂꯣꯏ ꯑꯁꯤꯒꯤ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯒ ꯄꯥꯝꯍꯩꯕꯗꯨ ꯅꯤꯡꯁꯤꯡꯂꯛꯏ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯃꯍꯥꯛꯅ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯃ ꯄꯥꯈꯤꯕꯗꯨ꯫ ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯨꯄꯥ ꯑꯃꯅ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯍꯥꯠꯂꯤ ꯍꯥꯏꯕꯒꯤꯗꯃꯛ ꯍꯦꯂꯣꯏ ꯑꯃꯕꯨ ꯏꯊꯠ ꯑꯃꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ ꯍꯥꯏꯕꯗꯨ꯫ ꯃꯤꯇ꯭ꯔꯪ ꯂꯥꯏꯔꯤꯛꯀꯤ ꯋꯥꯔꯤ ꯑꯗꯨ ꯑꯁꯦꯡꯕꯅꯤ ꯍꯥꯏꯕꯁꯤ ꯃꯍꯥꯛ ꯈꯪꯂꯛꯈꯤ꯫ ꯄꯥꯝꯍꯩꯕꯅ ꯍꯥꯏꯔꯛꯏ, "ꯍꯣꯏ, ꯅꯪꯅ ꯍꯥꯏꯔꯤꯕ ꯃꯇꯦꯡ ꯑꯗꯣ ꯑꯩ ꯄꯥꯡꯂꯒꯦ꯫ ꯑꯗꯨꯕꯨ ꯅꯪꯅ ꯍꯥꯟꯅ ꯍꯧꯖꯤꯛ ꯑꯩꯒꯤ ꯃꯥꯡꯗ ꯋꯥꯁꯛꯄ ꯇꯥꯏ꯫ ꯃꯗꯨꯗꯤ ꯑꯩ ꯑꯃꯗꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯒꯤ ꯃꯊꯛꯇ ꯐꯠꯇꯕ ꯊꯕꯛ ꯑꯃꯠꯇ ꯇꯧꯔꯣꯏ ꯍꯥꯏꯗꯨꯅ." ꯅꯨꯄꯥ ꯑꯁꯤꯅ ꯍꯥꯏꯔꯤꯕ ꯑꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯊꯃꯣꯏ ꯁꯦꯡꯅ ꯋꯥꯁꯛꯂꯝꯃꯤ꯫ ꯋꯥꯁꯛꯂꯕ ꯇꯨꯡꯗ ꯍꯦꯂꯣꯏ ꯑꯗꯨꯅ ꯂꯝꯖꯤꯡꯗꯨꯅ ꯃꯍꯥꯛꯀꯤ ꯃꯄꯨ ꯁꯛꯍꯦꯟꯕꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕ ꯎ ꯑꯗꯨꯒꯤ ꯃꯅꯥꯛ ꯇꯝꯅ ꯂꯥꯛꯃꯤꯟꯅꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨ ꯌꯧꯔꯗꯨꯅ ꯑꯄꯥꯏꯕꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯇꯨ, ꯃꯥꯡꯗ ꯍꯧꯔꯤꯕ ꯑꯆꯧꯕ ꯎ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅꯤ ꯑꯩꯒꯤ ꯃꯄꯨ ꯑꯗꯨꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯕꯤꯈꯤꯕꯗꯣ꯫ ꯎ ꯑꯁꯤꯕꯨ ꯍꯥꯡꯗꯣꯛꯅꯕ ꯃꯍꯩꯗꯤ ꯇꯨ, ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯑꯆꯧꯕ ꯅꯨꯡꯖꯥꯎ ꯑꯁꯤꯒꯤ ꯃꯈꯥꯗ ꯅꯟꯗꯨꯅ ꯂꯩꯕꯅꯤ꯫ ꯑꯩꯅꯗꯤ ꯃꯁꯤꯕꯨ ꯏꯟꯊꯣꯛꯄ ꯉꯝꯗꯦ." ꯄꯥꯝꯍꯩꯕ ꯑꯗꯨ ꯃꯃꯤꯠ ꯑꯗꯨꯅ ꯎ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ, ꯅꯥꯀꯟꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯗꯨꯗ ꯑꯃꯨꯛ ꯌꯦꯡꯉꯤ꯫ ꯉꯥꯏꯍꯥꯛꯇꯤ ꯉꯥꯛꯆꯥꯅꯩ꯫ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯅꯨꯡ ꯑꯗꯨꯕꯨ ꯍꯥꯟꯅ ꯏꯟꯊꯣꯛꯂꯒꯦ ꯈꯜꯂꯤ꯫ ꯑꯗꯨꯕꯨ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯗꯤ ꯃꯍꯥꯛ ꯃꯊꯟꯇꯅ ꯏꯟꯊꯣꯛꯄ ꯍꯥꯏꯕꯗꯨꯗꯤ ꯉꯝꯒꯗꯕ ꯅꯠꯇꯦ꯫ ꯄꯥꯡꯒꯟ ꯀꯟꯕ ꯃꯤꯑꯣꯏ 6 ꯃꯪꯗ ꯏꯟꯊꯣꯛꯄꯗ ꯃꯆꯤ ꯂꯦꯡꯉꯅꯤ ꯊꯥꯖꯗꯕ ꯅꯨꯡꯅꯤ꯫ ꯑꯗꯨꯕꯨ ꯅꯣꯡꯃ ꯃꯍꯥꯛꯅ ꯄꯥꯈꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄ ꯁꯔꯨꯛꯇ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯅꯨꯡ ꯑꯆꯧꯕ ꯑꯁꯤꯒꯤ ꯋꯥꯔꯤꯁꯨ ꯌꯥꯎꯈꯤ꯫ ꯃꯗꯨ ꯃꯍꯥꯛꯅ ꯃꯆꯥꯅꯨꯄꯤꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯃꯨꯛ ꯄꯥꯈꯤꯕꯅꯤ꯫ ꯃꯤꯇ꯭ꯔꯪꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨꯗ ꯑꯆꯧꯕ ꯅꯨꯡ ꯑꯗꯨꯕꯨ ꯃꯌꯥꯏ ꯇꯥꯅ ꯈꯥꯏꯕꯣꯛꯈꯥꯏꯕꯒꯤ ꯋꯥꯍꯩ ꯄꯔꯦꯡꯁꯨ ꯌꯥꯎꯈꯤ꯫ ꯃꯗꯨꯕꯨ ꯄꯥꯝꯍꯩꯕꯅ ꯅꯤꯡꯁꯤꯡꯉꯤ꯫ ꯃꯆꯤꯟ ꯑꯗꯨꯗ ꯋꯥꯍꯩꯁꯤꯡ ꯑꯗꯨꯕꯨ ꯁꯣꯜꯂꯤ꯫ ꯃꯗꯨꯕꯨ ꯍꯦꯛ ꯁꯣꯟꯕꯗ ꯑꯆꯧꯕ ꯅꯨꯡ ꯑꯗꯨ ꯈꯨꯗꯛ ꯑꯗꯨꯗ ꯃꯌꯤ ꯆꯠꯇꯨꯅ
ꯃꯌꯥꯏ ꯆꯕꯨꯛꯇ ꯈꯥꯏꯗꯔꯛꯇꯨꯅ ꯑꯅꯤ ꯊꯣꯛꯅ ꯇꯪꯈꯥꯏ ꯐꯥꯡꯈꯤꯔꯝꯃꯤ꯫ ꯂꯩꯔꯤꯕ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯉꯛꯄꯅ ꯂꯣꯏꯈ꯭ꯔꯦ꯫ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯑꯍꯥꯟꯕ ꯎꯕ ꯃꯇꯝꯗ ꯑꯆꯝꯕ ꯃꯤ ꯑꯃ ꯅꯠꯇꯦ ꯍꯥꯏꯅ ꯈꯟꯈꯤꯕꯗꯨ ꯑꯆꯨꯝꯕ ꯑꯣꯏꯔꯝꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯁꯥꯗꯨ ꯀꯤꯕ ꯐꯥꯎꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯁꯥꯗꯨ ꯀꯤꯕ ꯐꯥꯎꯔꯦ꯫ ꯄꯥꯝꯍꯩꯕꯅ ꯎꯔꯦ ꯆꯦꯈꯥꯏꯈ꯭ꯔꯕ ꯅꯨꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯆꯦꯅꯥ ꯑꯃ ꯂꯩꯔꯤꯕꯗꯨ꯫ ꯆꯦꯅꯥ ꯑꯗꯨꯕꯨ ꯃꯈꯨꯠꯇꯨꯅ ꯂꯧꯈꯠꯂꯦ꯫ ꯆꯦꯕꯥꯡ ꯑꯗꯨꯗ ꯃꯌꯦꯛꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯌꯦꯛꯂꯤ꯫ ꯆꯦꯕꯥꯡ ꯑꯗꯨꯗ ꯌꯦꯛꯄ ꯁꯛꯇꯝ ꯑꯗꯨꯃꯛ ꯄꯥꯝꯍꯩꯕꯅ ꯍꯧꯔꯤꯕ ꯎ ꯑꯆꯧꯕ ꯑꯗꯨꯒꯤ ꯃꯃꯥꯏꯗ ꯃꯈꯨꯠ ꯑꯗꯨꯅ ꯌꯦꯛꯂꯝꯃꯦ꯫ ꯃꯗꯨꯕꯨ ꯍꯦꯛ ꯌꯦꯛꯂꯕꯗ ꯎ ꯄꯥꯝꯕꯤ ꯑꯗꯨ ꯊꯛ ꯊꯛ ꯅꯣꯝꯂꯛꯏ꯫ ꯑꯗꯨꯒ ꯎꯒꯤ ꯃꯃꯥꯏ ꯑꯗꯨ ꯃꯌꯥꯏ ꯆꯕꯨꯛꯇ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯍꯥꯡꯗꯣꯔꯛꯏ꯫ ꯃꯗꯨꯗꯒꯤ ꯍꯦꯂꯣꯏ ꯅꯨꯄꯤ ꯑꯗꯨ ꯊꯣꯛꯂꯛꯏ꯫ ꯄꯥꯝꯍꯩꯕꯅ ꯃꯗꯨꯕꯨ ꯁꯛꯑꯦꯟꯕꯤꯅꯤ ꯍꯥꯏꯕ ꯍꯦꯂꯣꯏ ꯑꯗꯨꯅꯤ ꯍꯥꯏꯕ ꯈꯪꯂꯦ꯫ ꯍꯥꯟꯅꯒꯤ ꯍꯦꯂꯣꯏ ꯑꯗꯨꯅ ꯁꯛꯑꯦꯟꯕꯤꯗ ꯋꯥꯔꯤ ꯋꯥꯈꯣꯡ ꯄꯨꯝꯕ ꯂꯤꯗꯨꯅ ꯇꯝꯂꯦ꯫ ꯆꯍꯤ 12 ꯐꯥꯖꯤꯜꯂꯨꯕ ꯏꯊꯠ ꯑꯁꯤꯗ ꯀꯅꯥ ꯑꯃꯠꯇ ꯂꯥꯛꯈꯤꯗꯕ ꯂꯥꯛꯂꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯀꯟꯕꯤꯕ ꯋꯥꯔꯤ ꯑꯁꯤꯕꯨ ꯇꯥꯔꯒ ꯁꯛꯑꯦꯟꯕꯤ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ꯫ ꯃꯍꯥꯛ ꯌꯥꯝꯅ ꯐꯠꯇꯕ ꯑꯃ ꯑꯣꯏꯔꯕꯁꯨ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯐꯝꯗꯗꯤ ꯄꯨꯝꯅꯃꯛ ꯐꯔꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯁꯛꯈꯪ ꯃꯥꯏꯈꯪꯅꯔꯦ꯫ ꯍꯦꯂꯣꯏ ꯁꯛꯑꯦꯟꯕꯤꯅꯦ, ꯃꯥꯒꯤ ꯃꯅꯥꯏ ꯍꯦꯂꯣꯏ ꯑꯗꯨꯅꯦ, ꯃꯤꯇ꯭ꯔꯪ ꯍꯩꯕ ꯅꯤꯡꯊꯧ ꯄꯥꯝꯍꯩꯕꯅꯦ, ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯅꯦ꯫ ꯃꯐꯝ ꯑꯗꯨꯗ ꯄꯨꯟꯅ ꯂꯩꯃꯤꯟꯅꯔꯦ꯫ ꯁꯛꯑꯦꯟꯕꯤꯅ ꯃꯤꯔꯟꯗꯥꯕꯨ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯔꯝꯃꯤ꯫ ꯎꯃꯪ ꯑꯗꯨꯗ ꯍꯧꯕ ꯑꯍꯥꯎ ꯑꯍꯥꯎꯕ ꯍꯩꯕꯤ ꯍꯦꯛꯇꯨꯅ ꯄꯤꯖꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯅꯨꯃꯤꯠ ꯈꯔꯅꯤ ꯑꯃꯗꯤ ꯍꯧꯖꯤꯟꯈꯤꯔꯝꯃꯤ꯫ ꯅꯣꯡꯃ ꯏꯈꯪ ꯈꯪꯍꯧꯗꯅ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯏꯊꯠ ꯑꯗꯨꯗ ꯍꯤ ꯈꯔꯗ ꯃꯤ ꯃꯌꯥꯝ ꯑꯃ ꯇꯣꯡꯂꯒ ꯂꯥꯛꯈꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯀꯣꯅꯨꯡꯗꯒꯤꯅꯤ꯫ ꯄꯥꯝꯍꯩꯕꯅ ꯃꯈꯣꯏꯕꯨ ꯎꯔꯒ ꯈꯜꯂꯦ꯫ ꯃꯈꯣꯏꯁꯤꯡ ꯑꯁꯤ ꯃꯥꯒꯤ ꯃꯅꯥꯎꯅꯨꯄꯥ ꯅꯣꯡꯁꯥꯕꯅ ꯁꯣꯏꯗꯅ ꯊꯥꯔꯛꯄ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯅ ꯃꯈꯣꯏꯕꯨ ꯊꯤꯕ ꯂꯥꯛꯄꯅꯤ ꯍꯥꯏꯅꯁꯨ ꯅꯤꯡꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯍꯥꯛꯇꯤ ꯃꯍꯥꯛꯀꯤ ꯄꯣꯛꯐꯝ ꯃꯔꯝꯗꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯆꯠꯂꯔꯣꯏ ꯍꯥꯏꯗꯨꯅ ꯋꯥꯁꯛꯈ꯭ꯔꯕꯅꯤ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯃꯤꯔꯟꯗꯥꯒ ꯃꯈꯣꯏ ꯑꯅꯤ ꯑꯗꯨ ꯂꯣꯠꯅꯕ ꯁꯦꯝ ꯁꯥꯔꯝꯃꯤ꯫ ꯍꯦꯂꯣꯏ ꯑꯗꯨꯗꯤ ꯆꯍꯤ 12 ꯃꯐꯝ ꯑꯗꯨꯗ ꯂꯩꯔꯛꯂꯕꯅꯤꯅ ꯃꯐꯝ ꯑꯗꯨꯗ ꯀꯔꯤ ꯀꯔꯤ ꯂꯩ ꯍꯥꯏꯕꯗꯨ ꯂꯣꯏꯅ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯅ ꯃꯈꯣꯏꯅ ꯊꯤꯕꯗ ꯐꯪꯂꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯆꯪꯁꯤꯟꯗꯨꯅ ꯂꯣꯠꯂꯝꯃꯤ꯫ ꯍꯤ ꯑꯗꯨꯗ ꯇꯣꯡꯗꯨꯅ ꯂꯥꯛꯈꯤꯕ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯏꯊꯠ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯀꯣꯏꯊꯤ ꯊꯤꯈꯤ꯫ ꯑꯗꯨꯕꯨ ꯐꯪꯕ ꯀꯧꯕ ꯂꯩꯈꯤꯗꯦ꯫ ꯑꯗꯨꯗꯒꯤ ꯑꯗꯨꯝ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗ ꯂꯨꯝꯗꯨꯅ ꯂꯩꯔꯝꯕ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯑꯃꯨꯛ ꯊꯣꯛꯂꯛꯏ꯫ ꯄꯥꯝꯍꯩꯕꯒꯤ ꯃꯆꯥꯅꯨꯄꯤꯅ ꯂꯩꯁꯥꯕꯤ ꯃꯄꯨꯡ ꯃꯔꯩ ꯐꯥꯔꯕ ꯃꯇꯝꯅꯤ꯫ ꯑꯁꯨꯛ ꯁꯥꯡꯅ ꯆꯍꯤ ꯀꯌꯥ ꯑꯁꯤ ꯏꯊꯠ ꯑꯁꯤꯗ ꯇꯥꯏꯕꯪ ꯃꯤ ꯃꯄꯥꯒ ꯃꯥꯒ ꯈꯛꯇ ꯂꯩꯔꯝꯃꯤ꯫ ꯅꯣꯡꯃꯇ ꯃꯤ ꯑꯃꯠꯇ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯈꯤꯗꯦ꯫ ꯄꯤꯛꯂꯤꯉꯩꯗ ꯃꯤ ꯎꯈꯤꯕ ꯑꯗꯨꯗꯒꯤ ꯑꯃꯨꯛ ꯍꯟꯅ ꯎꯈꯤꯗ꯭ꯔꯕꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯑꯉꯥꯡ ꯑꯣꯏꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯄꯣꯛꯄ ꯃꯄꯥ ꯑꯁꯤ ꯂꯩꯕꯥꯛ ꯑꯃꯒꯤ ꯅꯤꯡꯊꯧ ꯑꯣꯏꯈꯤ ꯍꯥꯏꯕꯗꯤ ꯈꯪꯍꯧꯏ꯫ ꯍꯧꯖꯤꯛꯇꯤ ꯃꯤꯔꯟꯗꯥꯗꯨ ꯃꯌꯨꯝ ꯂꯝꯗꯝ ꯑꯗꯨꯗ ꯆꯠꯅꯤꯡꯂꯛꯂꯦ꯫ ꯑꯗꯨꯅ ꯃꯥꯒꯤ ꯃꯄꯥ ꯄꯥꯝꯍꯩꯕꯕꯨ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ, "ꯄꯥꯕꯣ, ꯅꯆꯥꯅ ꯍꯥꯏꯖꯕ ꯋꯥꯐꯝ ꯑꯁꯤꯕꯨ ꯌꯥꯕꯤꯔꯔꯣꯏꯗ꯭ꯔꯥ? ꯑꯩꯈꯣꯏꯒꯤ ꯌꯨꯝ ꯀꯣꯅꯨꯡ ꯑꯗꯨꯗ ꯍꯜꯂꯁꯦ꯫ ꯇꯥꯏꯕꯪ ꯃꯤ ꯀꯅꯥ ꯑꯃꯠꯇ ꯂꯩꯇꯕ ꯃꯐꯝ ꯑꯁꯤꯗ ꯑꯩ ꯂꯩꯕ ꯌꯥꯝꯅ ꯋꯥꯔꯦ." ꯃꯆꯥꯅꯨꯄꯤꯒꯤ ꯋꯥꯐꯝ ꯑꯗꯨꯗ ꯄꯥꯝꯍꯩꯕꯅ ꯑꯃꯨꯛ ꯈꯨꯝꯂꯛꯏ, "ꯆꯠꯀꯨꯝꯁꯤ, ꯏꯊꯠ ꯑꯁꯤꯗ ꯑꯗꯨꯃꯛ ꯂꯩꯁꯤ꯫ ꯑꯩꯒꯤ ꯏꯅꯥꯎꯄꯥ ꯑꯗꯨ ꯃꯕꯨꯛꯆꯦꯜ ꯌꯥꯝꯅ ꯐꯠꯇꯦ꯫ ꯂꯩꯕꯥꯛꯀꯤ ꯅꯤꯡꯊꯧ ꯈꯨꯕꯝ ꯃꯨꯟꯕꯒꯤꯗꯃꯛꯇ ꯃꯌꯥꯝꯕꯩꯕꯨ ꯂꯧꯅꯝ ꯇꯧꯗꯨꯅ ꯇꯥꯟꯊꯣꯔꯛꯈꯤꯕꯅꯤ꯫ ꯃꯍꯥꯛꯅ ꯂꯩꯍꯟꯅꯤꯡꯗꯕ ꯃꯐꯝ ꯑꯗꯨꯗ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯃꯥꯏ ꯂꯩꯈ꯭ꯔꯔꯣꯏ꯫ ꯃꯗꯨ ꯌꯥꯗꯦ꯫ ꯃꯍꯥꯛꯅ ꯂꯜꯂꯝꯂꯕꯁꯨ ꯄꯥꯕꯅ ꯉꯥꯛꯄꯤꯌꯨ꯫ ꯃꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏꯁꯤꯡ ꯑꯁꯤꯒ ꯂꯩꯕꯁꯦ ꯑꯩ ꯄꯥꯝꯗ꯭ꯔꯦ." ꯃꯆꯥꯅꯨꯄꯤꯅ ꯅꯤꯡꯉꯥꯏ ꯌꯥꯝꯅ ꯀꯟꯅ ꯇꯧꯔꯕꯗꯨꯗ ꯄꯥꯝꯍꯩꯕꯗꯨ ꯃꯥꯏ ꯂꯩꯊꯣꯛꯄ ꯉꯝꯗ꯭ꯔꯦ꯫ ꯍꯣꯏ ꯍꯥꯏꯅ ꯌꯥꯔꯦ꯫ ꯃꯗꯨꯗ ꯃꯤꯔꯟꯗꯥꯗꯤ ꯍꯔꯥꯎꯕꯅ ꯂꯣꯏꯈ꯭ꯔꯦ꯫ ꯅꯣꯡꯃ ꯅꯨꯃꯤꯠ ꯑꯃ ꯄꯥꯝꯍꯩꯕꯅ ꯍꯦꯂꯣꯏ ꯑꯅꯤ ꯑꯗꯨꯒ ꯋꯥꯔꯤ ꯁꯥꯟꯅꯔꯝꯃꯤ꯫ "ꯑꯩꯗꯤ ꯏꯆꯥꯅꯨꯄꯤꯒꯤ ꯅꯤꯡꯉꯥꯏꯅ ꯀꯟꯈꯤꯕꯅꯤꯅ ꯑꯩꯒꯤ ꯄꯣꯛꯐꯝ ꯂꯝꯗꯝ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯈ꯭ꯔꯅꯤ." ꯋꯥꯐꯝ ꯑꯗꯨ ꯇꯥꯕꯗ ꯍꯦꯂꯣꯏ ꯑꯅꯤ ꯑꯗꯨ ꯃꯊ꯭ꯋꯥꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯍꯥꯏꯔꯛꯏ, "ꯅꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯐꯝ ꯑꯁꯤꯗ ꯑꯩꯈꯣꯏ ꯑꯅꯤꯗꯤ ꯀꯅꯥꯒ ꯂꯩꯍꯧꯒꯅꯤ? ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯂꯩꯍꯧꯕ ꯇꯜꯂꯒꯅ ꯅꯈꯣꯏ ꯑꯅꯤ ꯑꯩꯒꯤ ꯏꯇꯨꯡ ꯏꯜꯂꯣ꯫ ꯀꯣꯅꯨꯡꯗ ꯅꯈꯣꯏ ꯑꯅꯤꯒꯤ ꯇꯣꯉꯥꯟꯕ ꯃꯐꯝ ꯑꯃ ꯄꯤꯕꯤꯒꯦ꯫ ꯃꯗꯨꯗ ꯅꯈꯣꯏ ꯑꯅꯤ ꯂꯩꯌꯨ." ꯄꯥꯝꯍꯩꯕꯅ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯗ ꯍꯦꯂꯣꯏ ꯑꯅꯤ ꯑꯗꯨꯁꯨ ꯌꯥꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯃꯈꯣꯏ ꯃꯔꯤ ꯆꯪꯗꯨꯅ ꯏꯊꯠ ꯑꯗꯨꯗ ꯍꯧꯕ ꯑꯆꯧꯕ ꯎ ꯑꯃ ꯌꯥꯜꯂꯝꯃꯤ꯫ ꯑꯗꯨꯒ ꯍꯤ ꯑꯃ ꯁꯥꯔꯝꯃꯤ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯃꯗ ꯍꯤ ꯑꯗꯨꯗ ꯃꯈꯣꯏ ꯃꯔꯤ ꯑꯗꯨ ꯂꯥꯛꯂꯝꯃꯤ꯫ ꯄꯥꯝꯍꯩꯕꯗꯤ ꯃꯤꯇ꯭ꯔꯪ ꯍꯩꯕꯅꯤꯅ ꯀꯣꯅꯨꯡꯒꯤ ꯂꯝꯕꯤ ꯃꯥꯏꯀꯩ ꯑꯗꯨꯕꯨ ꯈꯪꯂꯝꯃꯤ꯫ ꯑꯗꯨꯒ ꯑꯌꯨꯛ ꯅꯨꯡꯊꯤꯟꯗ ꯆꯠꯂꯕꯗꯤ ꯍꯤꯗ ꯇꯣꯡꯂꯤꯕ ꯍꯦꯂꯣꯏ ꯑꯅꯤ ꯑꯁꯤꯕꯨ ꯃꯤꯅ ꯎꯈꯤꯕ ꯌꯥꯏ ꯈꯟꯗꯨꯅ ꯅꯨꯃꯤꯗꯥꯡ ꯑꯁꯤꯗ ꯑꯣꯏꯅ ꯆꯠꯂꯤꯕꯅꯤ꯫
Ahing aduda hi adu thuna holakpada haujikti laibak adu yoramme. Maduda pamhaibana heloi ani aduda hairamme. Tu nakal asida lairiba umang asida nakogi leifam oyuko. Matang tanja chaba matamda ai nakoi ani bu unaba lake. Heloi ani adu umang adomda paiduna chatkiramme. Mirandadi mapam adubu ubada thaina mana angang oringaida ukhiba sing adu amuk so ningsinglai. Mapagi matung inaduna mahak tumina chatle. Ahing nangyaygi amama marak aduda nupa amaga nupi amaga lakpa adugi samin adubo phanglabada konung aduda laiba lanmising adu chenthonara'i. Aduga mapa macha ani dubo konsinduna laikhiramme. Tanja aduda konunggi achoba thongjau adudagi ningthong nongsabadu tholaklamme. Ahing aduda lakiba miyoi ani adu kanano haibadi khanglamde huranma oiramgani khanduna haira'i. Nakoibu lumna leiraklibasi yamna kuirabani. Nakoina igi sana konung asida numit khudingi huranba laibasi ai chapchana khanglabani. Ngasidi huraman nakoi anigi numit surabani. Tuminna leptuna leiramba pamhaibadu mahakna haijaba mitrang adubo machina solai. Mahakna adumna solabaduda mafam adu nungsitna kanna silai. Adudagi mahaki masadagi arangba mangan ama thaktorai. Mangan aduna phanglabada makhoi mayamna nupa adubu uramme. Nongsabasu ure. Uruba mikuk aduda nupa adu mahaki mayamba pamhaibani haiba khangle. Mayamba bu amuk uba phangjaba aduda nongsabadu yamna haraujaramme. Mayambagi nakta sensilaktuna hairai. Tacho, namunna halmakai mafam kadada leirubage. Nanawna nangbu koithi thibada thiba phangkhide. Iyambagi mafamda nanaw ai yamna lanjare. Iyambagi khong paiduna haijari. Ngasidagi iyambana leibak asigi ningthau amuk oibiraro. Madugi matam henkre. Haujikti inawgi narum thupna icha Miranda asiga punna leiminarurage haiduna laklibani. Nongsabana macha Miranda bu amuk yengi aduga mathada nungsina konsinbe. Miranda, napana jana koi anigi mafamda ai yamna lankre. Ai iral asibu nakoi anina ngakpiyuko. Asumna pamhaibana mahakna pakhiba mitrang larik adugi chayengbadu sumai paki. Adugi tungda mayum lamdamda amuk laktuna manaw nupana ningthau oihalaga machanupigi yamna nungaina leiki. Matung tarakpa punsidasu pamhaiba mitrangi larik kaya paki. Chahi kharagi matungda pamhaibadu ahal oisilai. Madugi tungda asumak sikirami. Mahaki thawai aduna umang adu tana pairamme aduga umang aduda laikhiba heloi ani aduga unarame. Mahakna yamna pamjakhiba mitrangi ithat aduda mahaki thawaiga heloi ani aduga punna chatkirame.